ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯁꯤꯡꯒꯤ ꯂꯥꯛꯀꯗꯕ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯆꯤꯡꯁꯤ ꯊꯤꯀꯥ ꯅꯠꯇ꯭ꯔꯒ ꯒꯨꯍꯥꯔꯤ ꯂꯧꯕ ꯃꯤꯁꯤꯡꯅ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯗꯅ ꯇꯦꯡꯈꯥꯏꯗꯅ ꯇꯧꯕꯗꯅ ꯏꯁꯤꯡꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯑꯩꯈꯣꯏꯗ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯁꯤꯡꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛꯇ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯅꯥꯎ ꯂꯩꯔꯤꯕ ꯑꯉꯝ ꯃꯊꯧ ꯑꯗꯩ ꯏꯄꯥ ꯏꯄꯥ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯄꯥꯎ ꯄꯤꯖꯔꯕ ꯃꯈꯥꯗ ꯏꯁꯤꯡꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯁꯤꯗ ꯅꯨꯡ ꯀꯣꯜꯂꯤꯕꯁꯦ ꯃꯁꯤ ꯂꯦꯞꯄꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯀꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ 14 ꯁꯤꯅ ꯇꯨꯔꯦꯟꯁꯤꯅ ꯀꯣꯜꯂꯤꯕ ꯖꯒꯥꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯅꯨꯡꯒꯤ ꯃꯄꯥꯟꯒꯤ ꯏꯆꯥ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯁꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯏꯆꯥ ꯏꯁꯨ ꯍꯧꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯒꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯠꯆꯕ ꯂꯦꯂꯤꯅꯤ Hello. Hourakpham.